KNLA amadi Juntaga Khut Thoknabada KNLA gi asiba sobo phanam yaukre KMSU kaikre mizo leader ama phurame translation ngarang numidang kuki masa mari gypsy angauba amada laklaga ngathan Sisipur Niulam ka manak manungda sanglaga MBB mizo village volunteer lusingba amagi mayumda sanglaktuna kabaga halamge tawbadagi kathawre thina phuramle aduga magi nupigi phone so huralaga pukhre aikhoi mayam sectionsi kari maramgi tawribano haiba khangdri Thangga iting the Thangna Thinduna Hatkhibada Meeoi salai mihat ka mari lenana Meeoi ani amasu Manipur police na phare hairi Kaisampat ki footpath niyom kaina sajinba yum dukan sing government na sidokpa hore Kaisampat junction dagi airport phawbagi lambi mapanda niyom kaina sajiliba sing eviction taunaba hojik security amadi official punduna action lawkhre ngasi ayu ukhunda bus ama accident thokre hairi operation sindurda lekhidraba BSF constable Deepak Singa khamgi manaw nupada state ki home department da ASI appointment tawrani